Leirak ki land number 7 gi changfam da leiba maira sangama gi manakta ngasi nungthil bom pokhai khre adum oinamak thodok da asokapan amata yawhodre impact news na fangba pawda ngasi nungthil pung amaga minute 10 khare helakpada Manipur gi hana gi deputy CM oiramba Joy Kumar gi yumgi haizin fam Leirak koiriba area da ahoba makhola matana ki madudagi miyamna changduna yenglubada bom ni haibasi khanglakhibane khudakta mafam adugi anakpada hana duty tawduna leiba CRPF amadi Imphal West Police ki team laktuna yengsinbada pokhai ki bom adu .36 ki hand grenade ani na semba remote control gi IED ni haibasi khanglakhibane CRPF ki DIG Premjit amade Imphal West ki SP KSH Sivakanta yauna ahenba team sing laktuna yengsin kibaga loina Lamphel Police Station a case sama lokhatuna thigat pa hokre nakalamaromda Naoremthong DIC road hairaga sukhangna riba Yumnam Leikai gi maira sang manakta bom pokhai halambagi thodok adubo Leikai asigi maira paibi singna akanba mawongda yaningdaba phongdorakle Numajing khudigi khoi meeting amam tawe mi yankhai humbu dum pulle adubu ngasi numajing numit asida bom thamjan beramaga pokhai libse haidi kana ga attack tawiri bano khoi maira pai bi attack tawiri bra kari nungai taba lege khoi maira pai bi da khoi de sengna habiro karamba sangsana karamba group da thabirami no haibado singdopiro natrabadi akhoi su thawai nungai roi haibadi khoi gi lewai ba tawrai ba thabak thawram mayam ba se khoi akhoi su yamna mangin thana saruk yada da lakjaba poni